State asida Manipur people bill chana hanaba sarkar asina honari haina Chief Minister N Birena phongdokre. School singda free plastic zone ohenanaba Imphal West District ki manungda laiba school singda thabak paikhat pahoragani haina ZEO Zone 1 suseta khumuk changna phongdokre. Utla amadi LTT gi lanmi masel nongmai kapnabagi thogdokta utla gi lanmi ani sire marina soktuna laikanakre. Amadi Bebisna Mihat Kamari Lainana Sem Kiba JSC na Manipur ki Governor Dr. Nazma Haptullah Unaduna Memorandum Pishin Bagal Loinana Langla Langjin Puthokna ba taksin kre. Kurumzari Times of Manipur numidang pau mieng tabir bapunamapu ARUNBALA taran oksuri ngasigi maruiba pau sing miamda sandokna pijari. State asida Manipur people bill chanahanaba sarkar asina honari Home Minister na CAB chanarabasu North East lairiba state sing asigi soktanaba honagani haina phongdok lamba masina mipainingai karisu laite haina Chief Minister N Birena phongdokre wafam asi ngasi Kanchipura laiba BJP Manipur Pradesh ki office ta pangthokpa paugi mifam amada phongdokibani Chief Minister N Birena makha taraduna tha kharagi mamangda pangthokiba Bharat ki Parliament ki mikhalda miyamna Narendra Modi na sasan makha chathanaba Pirakiba while gi matung inna BJP khaktana seat chahum ga ahum phangduna NDA na anirak suba oina miyam gi seba tauri miyam gi session tawrakpagi numit chamani asida Narendra Modi ki sarkar asina paikhat kiba thabak kaya asigi damak state government ki maikai dagi amadi BJP Manipur Pradesh na sogatli telaba matam asigi manungda pangthokiba singthaba yaba singi manungda Jammu amadi Kashmir dagi article 370 amadi 35A lawthokiduna mainstream da lakhanba ngamki Bharat ki economy da 2024 fawda $5 trillion yohanba honaba employment gi khudong chaba pinanaba cabinet committee ani semke agriculture da ahenba mieng changduna structural reform taunanaba hik power committee semki Muslim nupi singi yaifanaba triple talak lawthokhiba amaromda Pokso Act chanakhiba asimak singthaningai oiba kayagi manungda amani Jal Jeevan Mission gi makhada 2024 fawgi manungda thaknanaba ising fanghanba 2022 fawgi manungda rural family singda electricity amadi clean cooking gas piba Ayushman Bharat ki makhada hospital lising taraga taruka marifug manga implement tawkre hojik fawda miyoi lakh nimphuma thoida kanaba pikre Prime Minister Kishan scheme gi makhada lomi crore ohunga lakh nimfuga mari da lupa crore nipan hanbagi senpom direct benefit oina fangan kare terrorism gi mayokta lokhalakpa thabak singi manungda unlawful activities prevention amendment act 2019 national investigation agency act amendment tawkibagal loinana national cyber crime reporting portal hangdoki haike School singda free zone ohenanaba Imphal West District ki manungda laiba school singda thabak paikhat pa horagani haina ZEO Zone 1 suseta khumuk chamna phongdokre wafam asing asi khoyathong da laiba ZEO Zone 1 gi office ta pangthokpa Imphal West ki manungda laiba eco club sing da check mana sing yanthokpagi thoromda phongdokibani District Implementation and Monitoring Committee na Manipur Pollution Control Board amadi Ministry of Forest and Environment and Climate Change ki meeting makhada pangthokpa check yanthokpagi thorom aduda Manipur Pollution Control Board ki scientist C KS Tomba amadi DIMC Imphal West ki member secretary Dr. TS Hemananda Su Sarugya ki Imphal West ki manungda laiba eco club hangba school chamaga humdra mangada check ki mana sing ZEO Zone 1 amadi scientist C TS Tomba na yanthoki scientist C TS Tomba na ministry na pirakpa senfam sing asina eco club hangba school sing na ningthi na thabak tawduna akoi bagi fibum phagat hanaba honasi school amamamda lopali sing manga manga gi senfam asina mahi singda uwa yokhat pada lehnana ba honase ZEO Zone 1 suseta khung changna haikibada Zone 1 gi manungda laiba eco club sing asina mahairoi singda uwa thabasi kanaba amadi masida manghanbagi mangjaba kaya adu khanghanbiu Imphal West ki manungda laiba school singda free plastic zone ohenana ba thaurang lokhatle ahanba oina school kharada paper na semlaga yanthokpa horagani haiki
School singda angang singda paper bags amasung cloth bags satuna asagi anak pada leba school gi vicinity da leba vendor amasung shopkeeper singda yenthokpagi thoram ama koi 13 da pangthok chagani खुलाई पाइबा लालहौब मसेल नोंमै कापनबगी थौदोकता लुप अमगी मियुई अनि सिरे मरीना सोक्तुना लाइकनक्रे थौदोक असि ngasi ayu anganbada फाइजोल डिस्ट्रिक्ट की मनुंग चनबा साइकुल फाइ अमदी स्वांग फुमुन विलेज अनि की मरक्ता थोकिबनी थौदोक असि की मतंगदा पुलिस तकी फंगबा पावगी मतुंग इनदी खुथोकनबगी थौदोक अदु यूनाइटेड ट्राइबल लिबरेशन आर्मी उटला अमदी लिबरेशन टाइगर ऑफ ट्राइबल एलटीटी अनि की मरक्ता थोकिबनी थौदोक अदुदा उतलागी लानमी अनि सिकी अदुगा अनीना असोक अपन नंकी हाइरी लाइखिरबा उतलागी लानमी अनि अदु फाइजोल विलेज तगी खौजांग विलेज तगी सैलेमोन अतोपा मिंगना मार्कस सही कुंट्रा अमदी लुमनिंथांग अतोपा मिंगना मैनो कौई मखोई अनिमक थौदोक थोकफमदा लाइकिदबनी सोकलब सिंह अदुना एलटीटी गी लानमी सिंहनी मखोई मरीगी मनुंगदा नोनेदगी लालबोय चही कुंट्रागा तरुक अपोकपा थांखोजांग अरुबा फिबमदा लाइकनरी थौदोक थोकफमदा पुलिस अमदी असम राइफल्स की कांगबु चंगचिंदुना थीब हुंबगी थबक चथरी हाइरी बेबिसना मिहाट कमरी लेनना सेमखिबा जेएससी की मिहुट कांगबु अमना मणिपुर की गवर्नर डॉक्टर नाजमा हब्तुल्ला उनदुना मिहाट असिगा मरी लेनना मेमोरेंडम अमा पिसिनबगा लोइनना मिसी असिगी लंगला लंगजिन थिदोकपिदुना अचुंबा वाइल पिबियु हाइना तक्सिनख्रे मियुई निपान साबा जेएससी की कांगबु अदुना ngasi अयुक पुंग 10 गा मखाइरोम ताबा मतमदा गवर्नर गा उनखि हाइरी थांगमैबन मैस्ताम लाइकाइ लैबा जेएससी की लोइसंगदा पांगथोकखिबा पावगी मिफम अमदा जेएससी की कन्वेनर एल ज्ञानेश्वरीना हौखिबा सेप्टेम्बर 5 मणिपुर की चीफ मिनिस्टर एन बिरेना जेएससी ना तक्सिलिबा वाफम सिंह थबक ओंथोकनी हाइना थाजब पिरकी अदुबो ngasi फावदा हारिबा वाफम सिंह अदु थबक ओंथोकपगी ममी ताद्री महाकना मखा ताना हाइकिबदा गवर्नर ना जेएससी की वारोल तारबा मतुंगदा सीबीआई दा केस असि खरा थुना पाइखत पिनबा हाइगनी हाइना थाजब पिरकले अदुबो जेएससी ना थाकिबा मतम लोसिलकदौरबनिना जेएससी ना थमकिबा वाफम सिंह अदु थबक थुना ओंथोक पिरकननबा अमुकसु लैंगा की पुकनिंग सिंगसिनखि मेमोरेंडम पिसिन बगलोइनना ऑनरेबल अखोई मैडम सिदा गवर्नर सिदा अखोई थमजखी हौबदगी अखोई बेबी सनाना जुलाई की तांग 19 दा सीदना लेरे हाबगी पाउदमदगिना ngasi फावदा चंगसिलगिबा पुनमक थौदोबा थोपुनमक मरम पुनमक खोई गवर्नर दा खोइना वारी लिजै बेबी सना लेगिदबगी अदुगुंबा पाउसिंग अदु मीडिया की खुथांगदा ताबदगी था अमगी ममांगदा खोई पुलिस की कमिश्नर से कौरगा माना मागी रिपोर्ट सिंह येंगी अमसुंग माना सीबीआई दा स्टेट की माइकैदगी मागी माइकैदगी सीबीआई ना बेबी सना की केस असि पाइबिरो हाइदना चे थाखिबा लैरे अदुबु मदुगी रिप्लाई लाक्त्रि ngairi hai केस की मचाक ओइगदोरिबा 164 स्टेटमेंट मैजिस्ट्रेट ना लौनबसी अमु थमजै अदु माना हाइबिरकपदा हजिक लौबदा अचुंबा खरा फंगबा वागदबा माली अदुना सीबीआई ना पाइरकांदा सीबीआई ना अदुम हारिबा 164 स्टेटमेंट असे लौरसनु हाइदना अखोइदा थंबिरै Go to village ta laktuna all age widow amadi disability singi apply taukraba mioi lising kulrom da pencil gi senfam hapna ba thaurang tawba loire mamang sahi gi oina tha taruk ki all age widow singi senfam amadi disability gi oina tha tara ni thoi gi senfam ngasi social welfare gi director NG Utamna kapthokre social welfare department gi office ta pangthokpa paw gi mifam amada senfam sing adu beneficiary sing da yohonna ba kapkhibani director NG Utamna makha taraduna national social assistance program gi makhada mamang sahi 2018 gi oina sahi amagi Indira Gandhi all age pension Indira Gandhi widow pension amadi Indira Gandhi disability pension scheme gi senfam pithoktana lairambani adubo hojikti department na kanna honaduna mamang sahi gi oina all age amadi widow gi oina tha taruk amadi disability gi oina tha tarani thoi gi senfam mage account da kafkhre amaromda all age amadi widow gi oina mamang sahi gi wat hoba tha taruk amaga handak sahi gi tha taruk amaga punna tha tarani thoi gi su athubada kapnana ba thaurang tawre ngasi kapkhiba masing asi all age ta miyoi lising nimphugam mathoi ngakpigani all age ta miyoi lising nimfuga mapan ga chamapal nimfuga taret widow gi da lising mariga chamaga taret amadi disability da chamapan ga maura mathoi punna lising yankhai manga
supna nimpuga mangani aduga apunba senfom na crore taret ka lak kunmanga ga lising marifuga taret romni aduga tha tarani thoigi senfom lupa crore taraga mapan ga lak tarau humdoi senfom su lak tuna leire masida natana state na piba all sk higok masugi card singisu 2018 gi march tagi 2019 gi February thagi senfam su account singda kaprabani masida natana mamangda pangthokiba go to village da pension gi thagalakpa application sing aduda all age gi senfam pangananaba Manipur sarkar gi akhanaba thaurang amagi matung inna chaurakna miyoi lising kunda senfam sing pinanaba thaurang tore haiki हाइरिबा पेंशन जिगी जो हाना लेरमबा बेनिफिशियरी जिंगी दी अखोय दुम डिस्ट्रिक्ट तौरगा लोइना कापल लोइगरे अदुगा अनौबा बेनिफिशियरी खनगदबा गो टू विलेज दा एप्लीकेशन थारखिबा खोटखिबा मयाम जिगी जो स्टेट गवर्नमेंट ना अचौबा अवांगबा थाकी वारी अममा लौरगा मसिगी तोंगाना करोड़ मंगा हापगा मी लिसिंग कुंदा अथुबा मतमदा अखोयना मणिपुर ओल्ड एज पेंशन गो टू विलेज की खुथांगदा एप्लीकेशन थाजलखिबा जिंगजी अखोय पैसा कापथोअनी सुमायना तौदना अखोयगी लैत लाइरा अहल लमन जिंगसिदा यामबा यामदबा मागी लुपा चनीदंग था थागी ओइरसु मधु फंगजरगा मागी नुंगाइजबा वाखंदा नुंगाइजबा फावबा मागी नारक येलकपदा मधुना हिदामता लैरसु कानाजबदुना अखोयगी पांदमनी अरुना लेमहौरिबा चिथरिबा मयामसी अखोयना अथुबा मतमदा कापथोकपा नम यानबगी दमकता असोयबजी चुमथोकपिरगा ऑफिसदा कांटेक्ट तौबिरगा रिमेनिंग एनएसएपी की बेनिफिट मयामसी जो अखोय 100% कापथोकनबा होनाजगे Hozik Pog Merthan Aten break amatang lojeri. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at rupees 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 9402 991 938. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi maho kangla bada ngauroi do kana ulai bu Kangla. Break matungda mayam mukhanna taram nokchori Bharat Sarkar na paikhalakpa yumda loiriba sa sansingbu laina tina dagi ngakthokna ba National Animal Disease Control Program for FMD and Brucellosis and National Artificial Insemination Program utlo da laiba Krishi Bigyan Kendra da ngasi launch tawkre thoramadu da Lok Sabha gi Honorable MP Dr. R.K. Ranjan Singh, ex-Union Minister, Government of India, Amadi Krishi Bigyan Kendra ki Chairman T.I. Sawa Singh, Bishnupur District Veterinary Office ki Joint Director Dr. P. Gojendra Singh, Amadi Krishi Bigyan Kendra ki Principal Scientist Dr. R.K. Imotamba Singh na Athoiba Mitunglen Singh oina sarugyakhe. Thoramasiga mari lainana Dr. R.K. Ranjan na Bharat ki oina rural gi oiba economy asi shasan amadi sangom ne chingba dagi mapung oina lakpani sa sansing asina food and mouth disease FMD na nabana maram oiraga machinjak saba yadaba makhongda chafat pana chingba laina kya dagi ngakthokuna sangom amadi masidagi ahanba pothok puthokna naba laingakna honori Prime Minister na paikhalakli ba program asida miyamna saruk yabiduna hena mapung fawa ohellase Bharat asi khungang amasung lowina mapung oiba nation amani maram aduna Prime Minister na khungang singbu chakhonana ba pandamda yumda loriba sasan singbu miyoi bagi minungsi khakta natana hingnana ba amasung madudagi kanaba kya adu launana bagi damakta awareness program asi pangthokpani haikhe domestic animals in the city, cattle in the city. Masi, new equipment na, in the bar, amasuri padu, kana badaru padu
से शासन ने इरोने गांव ने हमें ने अमसु अतुकी डॉक्टर एग्री पोप ने सिना मकुम को ऐसी रूरल इकोनॉमी का आइडिया ना मकुम था इन और नसी बांको को जो प्रोग्राम से इसे कोंगिरी वाली टेस्ट पे हम से यार कया या वो फूड एंड माउथ डिजीज असी दा वैक्सीनेशन के लिए से 51 crores of livestock in Tv Yami Indoni Leiva Sasan Pudimutta Ingadori. Program asigi makhada Bharat ki oina Sasan crore yankai mathoi henbabu FMD dagi ngakthoknanaba hida kakthokpa amadi Sasan crore ahunga lakh taruk romdana chahi gi oina brucellosis dagi ngakthoknanaba hida kapthokpa yauri. JCLPS ki nauna thau pugadab seng asi khankre YK Direna convener KS Singkhai Laisram Siam Khuman Bojendro Norem amadi MD Moijing Mayum Khariuddin Sekna ko convener sing oina khankibaga loinana executive member oina mioi mari su khankre ngasi nungthil kaisampa laimazam laikai da laiba JCLPS ki office ta pangthokiba paumi singa unaba amada nauna convener oina khankraba YK Direna assembly na pass tawkraba ILP ki bill ngasi fawba Bharat laingakna namsinduna thamliba Lamdam asigi miyambu singnabani lamdam asida mito miyansa singna saitheng piriba amadi tungda pirakadaba sing adu munna khallaga Manipur laingak amadi mari lainaba singna lokhat phanthokpa thabak sing thinthaba tawdana lokhatkadabani amadi Manipur laingak nasu hiram asigi matangda chapchaba phirep ama lawgadabani haikhi Airiba chahi ama hel aba phawba ngasi phawbada airiba bill asi Manipur gi adugumlaba Manipur gi the highest adumlaba political authority or Manipur assembly na MLA humpuna pass tawrakanda thariba ikai kumnazaraba Manipur gi legislative assembly na pass tawraga thakiba bill amang asi fawada karigumba wafam ama faw phongdoktana sahi ama hela fawba namjillaga thambaibasi Manipur miyambu thawai-daba amasung Manipur miyamgi aspiration se India government khangbidabani haibase ekoi JCLP ki maikaidagi thamjage ekoi Manipur miyamna hanadagi su thajabibaga loinana Manipur miyamna tawbireriba support ado makha tana JCLP da henna kanba mongda support tawbibaga loinana mitop miyansa sing dagi lupkhigadorba Manipur se kannabu honabada ekoi punna jangsin minasi haiba wafam si ai Manipur miyamda appeal tawjari Lamdam asida pochegi mamal atia pakna wanglakpa amadi sengi marang kaina fangdaba asina matangda laingakna hakchin lowbog loinana miyamda ahongba mamamda cheng fanghalu haina all Manipur women social reformation development samas nupi samasna laingakta appeal torakle ngasi lamfelda laiba nupi samas ke loishangda pangthokpa paumi singa unaba amada nupi samas ke president TS Ramanina laingakna miyamgi yaifanabagi-damak ahongba mamanda fanghaliba cheng asisu chang naina fanghandaba si live activity chengi mamalna atia pakna wanglalingai cherakta laingakna ngasi fawba samang takpa thingdana laiba yaningde athuba matamda laingakna chamang takpa thingadabani loinana lamdam asigi kaithelda yoliba pot ki mamal laingakna lepiu natrabadi pot yoliba singna yoningba mamanda yonduna laire Prime Minister Narendra Modi na Lising chapi nongmata thingba ngamlaga cheng tangliba matamda chamang takpa thingba kari ngamloidoribno haina laingakta hangbaga loinana ngasi Manipur gi governor amadi chief minister amadi cap and PD minister da memorandum amasu pishilagani hiramasigi matangda laingakna thubada thabak oina onthoraktrabadi miyamga loinana akanba khongjang kaya amasu sangsilagani haiki asidi amuktang sarkar hawbo ina moidam tang khangan gi ji matung dai khoina haiba tadragadi aikoina angamba sakti makha da kona tauji ngasi gi damak ta dimi maron dam tapi ji haibani khutak ta chamang thingba lek piu chiang do kutukan da yoliba kutha manga pi ba che khoi cha ma ngam da ima ni ngasi phau chara hele wan ma ngam da na no ma da nupi na si ba chiang chara ma phangdre ba aduna khutak ta sarkar athuba matam da masi kaching ko yam puna mak yang chan bidra amuk taina chiang si ahongba mamanda phangan biu indang na pi puna mak hawai siangwai puna mak tangi puna mak se ahongba mamanda phangang biu hai ba pam ni Kaibi Khulenda laiba Manasingda laiba Lamyanba Irabot kinin sing khubamda ngasi Imphal East District ki Irabot Celebration Committee amadi Khundrakpam Local Council CPI
kaibi branch na sinduna lamyanba irabot na Burma da thungkiba numit pu ningsingduna mahaki mitamda laisu katpagi thoramama pangthokre thoramasi ka mari lainana manasingda laiba lamyanbagi mitamda laisu katlaba matungda kaibi khulel community hall da makhataba thoram pangthoke CPI Manipur State Council gi Secretary Comrade L Sotin Kumar CPI ge National Executive Member Comrade Dr. M. Nara, CPI Manipur State Council ki former Secretary Comrade L. Iboyamana athoiba mithunglen sin oiduna pangthokkiba thoram aduda L. Sotin Kumar na irabot na manaba khunai ama ohenana ba sangsilakhiba khongjanga manana Manasinga kamdongna mari leinabage haiba wafam kaya thamke matamduda Manipur laingakna mabu hingna natraga sina fanana ba honarakpadagi Burma da chatlamdai matamda aroiba oina makha thaba singda warol kaya sinaramba pankhiba amadudi aduda punkhiba mafamni hairiba mafam asi yamna maru oiba mafam ama oibana lamdam adugi MLA amadi jila parishad member ga tanaduna athuba matamda chanjinana ba miyam puna honasi haiki Rumongga dan pergi ke sebab tadi sudah letakkan kosong wajar mereka. Kairau Kendragi Kairau Makting Mayai Laikai da Laiba Kairau Makting Junior High School Mamingta Ngaire Hiram Kudingda Awatpana Pik Thale Tungi Yumiren Orekadoriba Mahirui Singi Khanbiraga Lainga Kamari Lainaba Singna Athubada Mieng Sangbiu Haina All Round Development Organization ARDO Advisor MI Khana Haikre ARDO Amasung Kairau Makting Youth Club KYDC ani na sinduna ngasi Kairau Makting Junior High School da pangthokhiba paugi mifam amada MI Khana makha taraduna school asigi building kintharakpa yana laiba asi yamna kiningai oire laifam thokpa infrastructure amata laitre desk bench supnagi mari khakta laibana mahairoi singna yumdagi fak amadi bora puraklaga ka class yaunare matamga chanaba polam amata laitre toilet laite sarkana pifam thokpa sakthung sing matam chana pibidre masidagi handoktuna laifam thokpa ozama singdagi yamna ka hena watpana school asi mutkhigedra haibagi mipaiva faunare haiki hairiba Kairau Makting Junior School asi matam amada angang sohum rom lerami adubo Manipur sarkar gi asan mirai naiba thongna mafam marang khangdana EIDI natraga ZEO gi report ama phau yaudana director office na thaning lo ajasi karigumbam te yengdana mafam matam khangdana angang sing exam matamda hek lamphok pikhibdagi khungang asda laiba mama mapa oibasingna oja yaudana ai sai su mataw karama tharu gidagi haiba wakhanda school lasli gi angang Sohum hena leramba senga sidi sama faraktre angang lerega so ja thabi rakragadi mama mapa na hujikte competition is dina government school na tha khiroi hanyai leiti masina aina media gi thongda apin tawjari director of education maruina education department masna laibiri ma mayamna minority area da leijari ba khunganga sigi amat ngairaba Kairau Makting Junior High School asigi satra masing yamna lehanna ba organize salam the club na Kona jagadori ba asida department gi maikai da gisu matam gi infrastructure gi fund masibu building ning khai ba si mention binaba amadi matang ba sunaba kusu khulai sing hai ba school da pb duna tungi miron gi damakta school la si tung koina sangna mukhidana ba hona bi hai ba Cradle for Disabled Union Krabduna Shinduna Embroidery Amadi Tailoring Tamnana ba Vocational Training Center ama hongnabi matung ina ngasi Yaripok Police Station ge OC Oriba Krabdugi Chairman MD Riasuddin Shah na Yaripok tulihanda hangdokre thoramaduda Krabdugi President Abdul Razak Moiching Mayumna ngasi hangdokliba Vocational Training Center asi disabled singi chaukat khongthangi damakta khallaga salaigadoba center amani nama soiraba pangal thoktraba khudingmak amat oibagi wakhallon thaminaduna kannana ba hotnaminasi aikhoigi marakta lingzen manadaba maongda unanaba kanaguma kharana krabdubu lana uhananaba honariba si tobiganu haiki mahakna makha takibada hangdokliba training center asi andro kendragi MLSU oiriba Manipur Sarkar gi Forest and Environment Minister T.S. Sankumar na achoba thaudang lobibadagi ngambani haike Cradle for Disabled Union hairiba differently able persons in khaki oiba union ase miyoi kharana singaduna haibadi
वन कम्युनिटी दा बेस तौरगा लिंखटपा यूनियन ने हाइदुना प्रोपेगेंडा तौरिबसे तौबिगनो मयामसु प्लीज डोंट ड्रॉप फ्रॉम दिस डे those people who are differently able from the Imphal East district can join here. We will cooperate each other. We are just a family. We are the one. We are the weaker section. Asiga iroina ngasi akoina vocational training program center ama hangdukchari se akoi honorable minister na yamna chauna mating pangbibadagi akoina hangtokpa ngamjabani. Manipur University ki Physics Department linkhat kibagi mapo kumon thoram ngasi department asina sinduna pangthokre. Physics Department ki conference hall da pangthokiba thoram aduda department asibu linkhat anaba honabada achouba thodang lokhiba Professor MC Arun, SNK Sharma, RK Garcia amadi TS Jakendrada achamba khudol pot piduna ikai khumnaba utke thoramaduda athoiba mithunglen oikiba MU gi administrator journal singna physics haiba subject ase yamna topa magul leiba subject ama oibeta natana miyuibana leiriba malem asigasu yamna naksnai maramaduna karigumba thabak ama tawba matamda punging changna tawba tangai fade haike. People's Resource Development Association PRDA Bisnupurgi Action 8 LRP project ki area singi oiba community members singi oiba mifom ama PRDA ki conference holder ngasi pangthokre thoramaduda Action 8 Guwahati ki Regional Assistant Manager Rehana Rahman, PRDA ki Assistant Secretary L Suranjoy, Assistant Secretary Dr. Ais Roman amadi Action 8 LRP project ki sponsor coordinator T Latarani na chingmara sarugya ke thoramaduda Bisnupur district ki tongan ba mafam singdigi lakpa community member singna sarugyaduna lomi singi awaba amadi madu koknana ba project asina paikhat payaba thabak thoram sing amadi lenga ki loisang singa khusam naduna paikhat payaba thoram singi matangda kupna khana nainakhe. Paugi maraktan aten break amatanga laujari. Hello Food Express na adom adom gi matam manghandana home delivery tawgi khudong chaba pijari. Ngasi mak housing mak adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu. Apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapa da leiriba Manipur gi apamba hotel singdagi mahau leina chabiu. Atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchaw silogi. Hello Food Express, your favorite food delivery. Nupani kaina kumai rau za atek pubi ne. Leishari ngai dana aduda puniga dahada puniga. Ngasi de kaino ngai. Yare, nung phadoksu koi pubi bedo. Akhoi di phangjadrabani. Ngai khone, ai wasisu yam nungai pawni ne. Ahum lak suba langbal kaithel pangthok kadawri. Ajidi kaida. Hapta kai jimuda. Asingwira. Mane. DS Enterprises Kaisam Thongna Khudol Tamliba Ahumlak Suboina Pangthok Kadoriba Langbal Kaithel. Meet the Star Fashion Show, Dance Competition, Tapta Night, Musical Night amadi Angang Singidamakta Oina Disneyland item na singba kaya na miyamda kumay oihan gadoriba Ahum Suba Langbal Kaithel. Adidi am nungai ni. Adi miyamdo nangonda ne yeng basa lusena ne haige toriba. ARUNBALA Manipur State Council na sinjaduna lamyanba luching purel hijam irabot the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jarare category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna ARUNBALA office irawat bawan group mahalten Imphal Manipuri gi sejak pisingna form homtang lobiduna pasida upcoming singer na sarugyabiyo aduga masigi competition asi khalaliba sejak singidi amna soba platform mo idini Manipur gi nongle inkhalaklibi singna sarugyabiyo kunmari na suba state level jananeta hijam irawat se thai se
Break matungda makataba pau pizari Rastriya Posan Ma National Nutrition Month ki sarugama oina District Administration Thawal na District Health Society Thawal amadi ICDA Cell gi District Program Officer ga punna kusam naraga Rastriya Posan Ma National Nutrition Month ki awareness program amang asi Thawal khunauda pangthokre ngasigi Thawal khunauda pangthokpa awareness program aduda Thawal Municipal Council gi Ward number 18 gi Councillor M Rabina Chief Guest ICDA Cell Thawal gi DPOT Anitana President Amadi CIC Yaripoki Medical Officer in Charge Dr. Nomitana Guest of Honor Oina Sarugyaki Posan Mahagi Awareness Program Adugi Matangda ICDS Cell Thawal gi DPO T Anitana High India Government ki flagship program asi haukiba ing lisinganiga taragani pangi March thada Prime Minister Narendra Modi Masa Makna haudokibani program asina laibak sinba thungna miron bi amadi chajen bi nupi seng amadi miyamda awareness biduna masi oiba sinjak sabagi kanaba amadi khanghananaba honabani haiki 2018 National Animal Disease Control Program amasung National Artificial Insemination Program hugdokpagi thoram ama Krishi Bigyan Kendra ke VK Chandel da Sinduna Chandel District ke Monsang Fanta Village da Laiba ke VK Chandel ki conference hall da pangthokre thoramadu da Autonomous District Council Chandel ki member SS Mangle Mongsang na chief guest ke VK Chandel ki senior scientist and Dr. Deepak Singh, President, Joint Director, Veterinary and Animal Husbandry, Chandel, Dr. K. Susandrana, Guest of Honor, Oina Sarugyaki. If our animal is disease free, so farmer can happy. If our disease animal is not disease free, he is suffering with some stress and biotic and abiotic stresses. So our farmer never happy. Because today we have talking to doubling income of the farmers. Milan Amadi Language Department Anina Maitai Mayak Iba Paba Hehoudraba Miwe Singbu Mapung Fana Iba Paba Henabagidamag Sahi Kudingi Sangsilakpa Kongtangi Sarukam Oina Ngarang Asamgi Bon Terapurda Pangthokre Haina Milan Gi Cherol Amana Hairi Cherol Aduna Makha Taribadi Asamgi Sonai Lairikon Kasardasu Makhatana Maitai Mayak Tambibagi Kongtang Lokalagani Hairi. Sun Club Mongsangai gi Yankai ga Mari Suba Mapokumon Thoram Ngarang Club asigi ground da pangthokpaga loinana sahi asigi oina class 10 amadi 12 ki parikya da magwangna fanglakraba mahiroi seng amadi national amadi international gi thakta medal fanglakraba Maikai kayadagi sanaroi kayada khudol porpiduna pungning thogotkre Thauram adugi saruk ama oina Sun Club na konba area da mayai kaba nisha saba amadi yonbana chingba kaya ama Nambul amasung Waisel Turenda Mosindana ba warep kyasu lokre hairi. Periodic table of chemical element impact on human welfare haibe hiramda Yankai Mathoi Suba State Level Student Science Seminar 2019 ngasi the Science Unit Directorate of Education Schools Manipur Sinduna Imphal gi Gem Holda pangthokre Lamdam asigi tongan ba Mahairoi Taraga Tarukna Saruk Yaduna Pangthokeba Seminar Aduda Education East ki Commissioner T. Ranjit Singh na Seminar Asina Science te hena Thawai Yauba Satra Singbu Pungning hena Thogat Piduna Scientist Oirakpa Yanabagi platform ama piri haina phongdoki. Bamboo Forum of India na Sinduna numit mangani chupna chathagadaba Tararak Suba World Bamboo Day 2019 Infalda pangthoklagani hongdokpagi mapung oiba thoram tha asigi tarani panda konung mamangda laiba lamyan ba sanglenda pangthokani thoram aduda sabenar phongbaga loinana wa gi pothok puthokpada lamyan ba sanglenda khudol potpiduna ikai khumnana ba utkani hairi Apunba Lomi Luf Thawal District amasung Progressive Farmer Association na Tengnopal District ki Manung Chanba Ringpam Tangkul Village ki Lomi Sing Yauba Apunba Mifam Amang asi pangthokre Mifam aduna ikang mayok nariba Lomi Sing da haktheng nana laingak na akhanaba mieng sangbaga loinana thorang lokhanana ba taksinana ba haina warep lokre hairi Better Road Safe Life Fiber Hiram da ngasi National Highway Surveillance Committee na Sinduna National Imphal
Juri Lambi Paringi New Kaifundai Faiton Village ta punna khana nainabagi thoram ama pangthokre khana nainaba adunda maikei adomda leiriba miyamna sarugyakhi Kungatare Suba Sargamgi Mapok Kumon Thora ngasi Chingmairong Mamang Laikai da Laiba Arun Enterprises ta Chamba Thoram Amaga Loinana Hanagi Sargamgi Laikhidraba founder Guru Mayum Samkanhai Amadi Saisakpa Ningombam Somorjit ki mafamda Hai Laikatuna Ikai Kumnaba Utpaga Loinana Thoromgi Mapung Oiba Pangthokre Joy Darana Oksari Proprietor Arun Enterprises Kusume Oibidiba to Tarana Oks President Sargamusu Tarana Oksaki Functionasu Mapung Pan Gani Marup Anand Srama Hausi Amok Sanabagi Pau Fongbigani Chaliba Thasigi Tang Tara Mangadagina Kunfauba Punjab University Chandigarh Pangthoka Doriba Taraganifan Suba Junior National Wushu Boys and Girls Championship ta Manipur gi mahut sinduna saruk yarugadaba Wushu Sanaroi Nupa Nupi Punna Kuntaruk ngasi Khumal Lampak tagi lamthakre Yaifal lamthabagi Chamba Thoram adu International Peace and Social Advancement IFSA gi President Joy Chandra Kunthau Jamna lamthaki ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯒꯣꯜ ꯂꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯑꯃꯗꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯋꯨꯁꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯞꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ District Thobalna Sinduna Inter-Unit Battalion Football Tournament 2019 Group 3 ngasidagi team tarukna sarugyaduna Wangzingi Kodongpokpe ground da hodokre ngasi hodokpa numita sanakiba match Thobal Police na 3rd IRB bu goal ahum anida maithiba pikre Hayeng Kaksing Police Station amadi Tengnopal Police Station sanagani Ngasi nung tilfong ki ba pauche singda kari kari maru eba pau yor bage habdo me ampun mo ming taminasi Kangla Pau Manipur People's Protection Bill ngasi fauba Bharat Government na nam sinduna thamba Manipur miyambu ikai khumnaba uttabani thamoi sokna nuaite dhiren Tribal lalholub ani khut thoknabada ani sire ani sokle Bevisna Misigi Langna Langjin Puthokpang Amdaba Laibak Thibani LKA Assam Sarkar na NRC final list ki khatokpagi maram certificate pigadawi Meghalaya Sarkar na mitop changlakpa thingna ba high alert thamkhre Modi ji gi chawkhat thaurangi anauba development Bharat ki itihas ta mai pakpa ngamle biren Bevisna Misigi JSC gi co-convener na luchingduna Rajapal unakhre USA na bomb thadakre Kabul da pokhaikre Manaba Kolas Thaba Loibaga Toti Pai Bhutanaba Yanakre Lainga ki PWD Amadi PSED Wakhal Taminakre Rohingya Lainanaba Indiana Yum Chani Yankai Saduna Myanmar da Sinakre Anaba Singi Laisang Oiriba Rims Amadi Zenims Asoibana Thale NRFM Ibudo Sengmai Ningthogi Hyang Kumhei Pangthokre Meghalaya dagi mitop Chani ga Kungumdoi Tanthokre Yelhomi Kananaba Akan Bamong da Honori Pandam YK Diren JCLPS ki anova convener khankre Aikhoi hiramdamasi kananaba honabada aikhoi masel gi marakta wakhal tanminaba mathau tai dhiren lalhoba masen khut thoknabada ani sire ani sokle miyamda khudong chadaba thoghaliba si hanthana ba PWD amadi PSED khanakre thauna phabi mama award lanthoklagani WAC Bevisnagi JSC na Governor Unakre Memorandum Pisinkre Victim Family ki Statement asi CBI da oina pihallage set laingak thazadre JSC Rims Zenims asoibana thale NRFM Milana Kasadasu Mitei Mayek Tambikre Pauzel Manipur People's Bill Sanahandana Thamba Haiba si Laibak Thivani YK Dhiren
बेबिसना मिसिगी JSC ना गवर्नर उनखरे यानेखिबा वाफमसिंग अयामना थबकता ओंथोक्ट्री ज्ञानेश्वरी नोंगमई कामनबदा उतलागी कादर अनि सिरे WRD की रिटायर्ड CE री-एंगेजमेंट तौननबा होनबा कोर्ट की डायरेक्टिव वायलेट तौबनी कंगलेपा की मैरा चीफ मिनिस्टर सिंदोकपगी वाफम यामना लाफना लेख्रे अथुबा मतमदा मंत्री मंडल होंदोक होंजिंग तौगदौरे JCILPS की कन्वेनर YK धीरेन ना ओइख्रे JSC ना गवर्नर उनदुना बेबिसना की मिसिगी केस CBI दा सिननबा तक्सिनख्रे इम्फाल वेस्ट डिस्ट्रिक्ट की मनुंगदा लैबा स्कूल सिंगदा फ्री प्लास्टिक जोन ओहेननबा थबक पाइखतकदौरी सामांग सेंग तकवा थिंगद्रबा अमदी पोचेगी ममल चानना लेप्त्रबदी अकनब खोंजंग संसिनगनी नुपी समाज सिंगी ट्राइबल लालहौलुप अनि खुथोकनबदा अनि सिरे मरी सोकले लोइसलेपदा मरुइबा पाउ अमुक कहना स्कूल सिंगदा फ्री प्लास्टिक जोन ओहेननबा इम्फाल वेस्ट डिस्ट्रिक्ट की मनुंगदा लैबा स्कूल सिंगदा थबक पाइखतपा हौरगनी हाइना ZEO जोन 1 सुचेता कुमुक चंगना फोंदोख्रे उतला अमदी LTT की लानमी मसेल नोंगमई कापनबगी थौदोक्ता उतला की लानमी अनि सिरे मरीना सोक्तुना लाइकनख्रे अमदी बेबिसना मिहात कमरी लेनना सेम की बात JSC ना मणिपुर की गवर्नर डॉक्टर नजमा हब्दुल्ला उनदुना मेमोरेंडम पिसिन बगल लोइनना लंगला लंजिन पुथोकनबा तक्सिनख्रे ngasi wanadi manipuri paw matang sida loijare mieng tabiru punamakpu amuk kahna khurumjari Welcome to Times of Manipur. This is Sarikya Chongrang giving you news in हाना फंगलंबा कंगला फूड की प्रोडक्ट सिंगी मथक्ता अनोबा प्रोडक्ट सिंग हाइबदी मिल्की बोल्स असोमिया मिक्सचर अमदी आलू भुजिया ने चिंगबा सिंग असी हौजिक हौजिक इरमदम की कैथेल द फंगले कंगला की अनोबा प्रोडक्ट सिंग असी मयामसु अमुक्तंग महाउ यिंगबी कंगला
Kangla food product ti iram dong ya seng ma mahong. Yeng dio garlic mixer khatana tana Kangla gi no food item singi mahok khangla bada ngauroi do kana bu leibagi. Kangla Nupani kaina kumai rau za atek pubi de. Leishari ngai dana aduda puniga da puniga. Ngasi de kaino Yare nung phadoksu koi pubi bedo. Akhoi di phangjadrabani. ngai khone ai wa sisu yam nuai pauni ne ahum lak suba langbal kaithel pangthok ka dore Ati kaida. Hapta kan jimuda Asingwira. mane DS Enterprises Kaisam Thongna Khodol Tamliba ahumlak suboina pangthok kadoriba Langbal Kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba Langbal Kaithel Ati yam nungai ni. adi miyam do nangonda ne yengba chalusena ne haige toriba Lamdam asigi lawni singni singi ahangba lamsingda thabi hauro Mahindra company amadi Holland country gi Hayes ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak le hawa yamna chunaraba alu angangba Lady Rosetta amadi alu angauba karfi jyoti makhalani mak phangbiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi Saranaba alu hundok khakna maton thoklaga semba alu chara tharagum si haiba kholau amagaloina sahi ahum sumna chatharakpa mission amagi makhada pujarakpa alu chara singni nipal tangdana iramdam asida alu gi awat lehelagum si lengsing birau ngasimak Mahindra Tractor Showroom Malong Bazar Lintoi House Kaksing Bazar adongi ahangba phum singda alu thabiduna iramdam asida alu gi awat lehelagum si Honaba yaba kaya mo honarbasu ay na igi business may pakpangam kiti ngasi di igi business arti apak na wang Ay nanusijaba ay ginupado imong manung punamag amata yaramde adubu mana kari tawrakpano khangde haujikti ibayni ginusinabasi imong animak na haraw na yare luhonglaba matung chahi manga surabasu itay inaw adum khanaduna talayrami adubu haujikti itay inaw yam nungsina na layminare Baba Khan Mafam khuding da lamuk narabasu thabak khuding oi henba ngami mafam sida imong santi laytaba sendon ko anba ngamba luhong khongdong bada yum panbada apanba oiba matay manaw tinabaya daba sawnaba mina posem jadu torokpa nupi atom binatraga yekna badagi ngakthoknaba mapalam chatpada ayet papiba angang laytaba lehenba ngami court matter solution chungba punamal ngakthoknaba amata ngairaba upaini housing tana biu adong gi kana bafangani hairiba sing asi mayok na biragadi umnamaku afaba purakpa ngamba Baba Khan 8794261256 nungsibada kaina mesa phanglaba nupana janupi do amutang lalu nabi mafam Major Cool Get Baba Khan AIYF Manipur State Council na sinjaduna lamyanba luching purel hijam irabot the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category Form Thajan bagi aroiba numitna 18 September 2019 Date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office Irawat Bhavan Group Mahalteng Imphal Manipuri gi sejak pisingna form homtang lobiduna asida upcoming singer singna saruk yabiyo aduga masigi competition sin khalaliba sejak bising idi amna soba platform mo oidini Manipur gi nongle khalak libi mahairoi sing isai nongai bo yam pambi singna saruk yabiyo aisu lakjagani mayam su lakpiyu aisu leramduini ko kunmari rak suba state level jananeta hijam irawat saithai se changdam Pabiyu Nainabiyu Tanabiyu Lamjingba Times Makhal Mathel gi khudol maru oiba pau local national international sanabung gi paudam mahiroi singi namak maitai mayekda akhanana mapung faraba paunu singba Lamjingba Times isa gi pau se thadari ba hawker singda haibiraga lobiba yaragani Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at ₹10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West or contact us at 9402 991 938. Welcome to Times of Manipur. This is Sarikya Chongrang giving you news in
ꯍꯥꯟꯅꯅ ꯐꯪꯂꯝꯕ ꯀꯪꯂꯥ ꯐꯨꯗꯀꯤ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯜꯀꯤ ꯕꯣꯜꯁ, ꯑꯁꯣꯝꯌꯥ ꯃꯤꯛꯆꯔ ꯑꯃꯗꯤ ꯑꯂꯨ ꯕꯨꯖꯤꯌꯥꯅ ꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝꯒꯤ ꯀꯩꯊꯦꯜꯗ ꯐꯪꯂꯦ꯫ ꯀꯪꯂꯥꯒꯤ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ꯫ Kangla. Kangla food product ti iramdam gi asengma mahau yengdiyo garlic mixer khata natana kangla gi anowo food item singi mahau khanglabada ngauroi dawa kanabu leibagi Kangla. Nupani kaina kumai harau za athek pubide. Leshari ngaidana aduda puniga dahada puniga. Ngasi keno ngai. Yare, nung phadoksu koi pubibado. Akhoi di phangjadrabani. Ngai khone. Ai wasisu yam nungai pauni ne. Ahum lak suba langbal kaithel pangthokadori. Adudi kaida. Hapta kan jimuda. Asengwaira. Mane. DS Enterprises Kaisam Thongna Khudol Tamliba Ahumlak Suboina Pangthokadoriba Langbal Kaithel Meet the Star Fashion Show Dance Competition Tapta Night Musical Night Amadi Angang Singidamakta Oina Disneyland item na singba kaya na miyamda kumay oihangadoriba Ahum Suba Langbal Kaithel Adudi yam nungai ni. Adi miyam do nangonda ne yengba salusena ne haige toriba. Lamdam masigi lawni singmi singi ahangba lamsingda thabi hauro Mahindra company amadi Holland country gi Heiss ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak lehawa yamna chunaraba alu angangba Lady Rosetta amadi alu angauba karfi jyoti makhal animak pangbiragani supnatagi alu piece amana alu kg ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthoklasi asengba alu char tharsi Sarnaba alu hundok khakna maton thoklaga semba alu chara tharagum si haiba kholau amagaloina sahi ahum sabna chatharakpa mission amagi makhada pujarakpa alu chara singni mipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra tractor showroom Malom Bazar Lintoi House Kaksing Bazar adongi ahangba phum singda alu thabiduna iramdam asida alu gi awapa lehelagum si Honaba yaba kaya mo honarbasu ay na igi business may pakpangam kiti Ngasidi ay business at tiapak na wang. Aina nugsijaba ay ginupado imong manung punamak amata yaramde adubu mana kari tawrapano khangde haujikti ibayni gi nungsinabasi imong animak na haraw na yare luhonglaba matung chahi manga surabasu itai inaw adum khanaduna talayrami adubu haujikti itai inaw yam nungsinana layminare Baba Khan. Mafam kuding dalam narabasu thabak kuding oihanba ngami mafam sida imong santi laytaba sendon ko anba ngamba luhong khongdong bada yum panbada apanba oiba matay manaw tinaba yadaba sawnaba mina posem jadu tawrokpa nupi atombi natraga yeknabadagi ngakthoknaba mapalam chatpada ayet papiba angang laytaba lehenba ngami court matter solution tingba punamal ngakthoknaba amata ngairaba upaini housing of tanabiu adongki kanaba fanggani hairibasing asli mayokna biragadi pumnamaku afaba purakpa ngamba Baba Khan.
8794261256 ꯅꯨꯡꯁꯤꯕꯗ ꯀꯥꯏꯅ ꯃꯩꯁꯥ ꯐꯪꯂꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯂꯥꯛꯂꯧꯅꯕꯤꯌꯨ ꯃꯐꯝ Mizorpul Get Baba Khan AIYF Manipur State Council na sinjaduna Lamyanba Luchingpurel Hijam Irabot the tribute tawjaba Kunmarirak Suba State Level Jananeta Hizam Irawat Saithai Sei Changdamnaba Pangthok Jaragan. Category ani thokna khaidokjai junior amasung senior category Form thajanbagi aroiba numitna 18 September 2019 Date of competition 22nd September 2019 Mafamna JN Manipur Dance Academy Imphal competition asigi form pampamna AIYF Office Irawat Bhavan Group Mahalteng Imphal Manipuri gi sejak singna form homtang lobiduna Masida upcoming singer singna saruk yabiyo aduga masigi competition asi inkhalaliba sejak singidi yamna soba platform ama oidini Manipur gi nongle inkhalak libi mahairoi sing isai nongmai bu yamna pambi singna saruk yabiyo aisu lakjagani mayam se lakpiyu aisu leramduini ko Kunmarirak Suba State Level Jananeta Hizam Irawat Saithai Sei Changdamnaba Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paukdam, Mahiroi Singinamak, Maitai Mayekda, Akanana, Mapung Faraba Pau Singba, Lamjingba Times. Isa ki Pau se Thadariba Hawker Singda Haibiraga, Lobiba Yaragani. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at ₹10,000 only. For more details, please come and visit our Lamjingba Times office at Uripok Lai Kurembi Laikai, Imphal West, or contact us at 9402 991 938. Welcome to Times of Manipur. This is Tv Pm giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yengbi Kangla